ꯍꯛꯆꯥꯡ ꯈꯔ ꯆꯣꯛꯊꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯨꯃꯥꯡꯅ ꯆꯣꯠꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯇꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ꯫ ꯁꯥꯖꯦꯜ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯐꯤꯔꯣꯜꯗ ꯄꯛꯄ ꯍꯨꯃꯥꯡ ꯑꯗꯨꯗ ꯕꯦꯛꯇꯦꯔꯤꯌꯥ ꯌꯥꯎꯏ꯫ ꯃꯈꯣꯏꯅ ꯃꯆꯥ ꯄꯣꯛꯂꯛꯇꯨꯅ ꯂꯝꯖꯦꯜ ꯁꯥꯡꯅ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡꯗ ꯇꯧꯔꯣꯏꯗꯕ ꯊꯧꯑꯣꯡꯁꯤꯡ꯫ ꯂꯝꯖꯦꯜ ꯁꯥꯡꯅ ꯆꯦꯜꯂꯨꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯐꯕ ꯁꯥꯖꯦꯜ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯂꯝꯖꯦꯜ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡꯗ ꯑꯦꯗ꯭ꯔꯦꯅꯦꯂꯤꯟꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄ ꯑꯃꯗꯤ ꯃꯗꯨꯗ ꯐꯥꯎꯕ ꯏꯅꯔꯖꯤ ꯑꯗꯨ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯃꯗꯤ ꯏꯁꯥꯅ ꯅꯣꯡꯃꯗꯨꯃ ꯌꯥꯝꯅ ꯆꯨꯝꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕꯒꯤ ꯏꯊꯤꯜ ꯑꯃ ꯐꯥꯎꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯝꯖꯦꯜ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯒꯦ? ꯌꯨꯝꯗ ꯍꯟꯕ, ꯏꯔꯨꯖꯊꯣꯛꯄ, ꯑꯗꯨꯗꯒꯤ ꯊꯕꯛ ꯆꯤꯜꯂꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯈꯤꯕ, ꯃꯁꯤ ꯅꯠꯇꯕꯔꯥ? ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯒꯤ ꯊꯧꯗꯥꯡꯁꯤꯡ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯏꯊꯧ ꯆꯤꯟꯅꯔꯕꯁꯨ ꯑꯃꯗꯤ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯗꯨꯗ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯔꯝ ꯌꯥꯠꯂꯕꯁꯨ ꯑꯀꯟꯕ ꯆꯥꯡꯗ ꯂꯝꯖꯦꯜ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡꯗ ꯑꯀꯛꯅꯕ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯇꯧꯕꯅ ꯁꯥꯖꯦꯜ ꯇꯧꯔꯨꯔꯤꯕ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯨ ꯃꯥꯡꯍꯟꯕ ꯉꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯝꯖꯦꯜ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡꯗ ꯇꯧꯔꯣꯏꯗꯕ ꯑꯀꯛꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯆꯥ ꯑꯊꯛꯁꯤꯡ ꯆꯥꯁꯤꯟ ꯊꯛꯆꯤꯟꯗꯕ ꯅꯠꯇ꯭ꯔꯒ ꯏꯁꯤꯡ ꯊꯛꯆꯤꯟꯗꯕ꯫ ꯃꯈꯜ ꯑꯃ ꯍꯦꯛꯇꯒꯤ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯕꯒꯤ ꯕꯦꯁꯤꯛ ꯔꯨꯜꯗꯤ ꯁꯥꯖꯦꯜ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯃꯗꯤ ꯃꯇꯨꯡꯗ ꯑꯆꯥ ꯑꯊꯛꯁꯤꯡ ꯆꯥꯁꯤꯟ ꯊꯛꯆꯤꯟꯕ ꯑꯃꯗꯤ ꯏꯁꯤꯡ ꯊꯛꯆꯤꯟꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯕ ꯁ꯭ꯇꯦꯞ ꯑꯁꯤ ꯆꯤꯠꯊꯍꯧꯕꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯔꯤꯕ ꯁꯥꯖꯦꯜ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯍꯟꯊꯍꯜꯂꯤ꯫ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯏꯅꯔꯖꯤ ꯁꯤꯖꯤꯟꯅꯊꯣꯛꯈꯤꯗꯨꯅ ꯃꯌꯦꯡ ꯇꯥꯊꯔꯛꯏ ꯑꯃꯗꯤ ꯍꯨꯃꯥꯡ ꯊꯣꯛꯄꯅ ꯍꯛꯆꯥꯡꯒꯤ ꯃꯍꯤꯒꯤ ꯁꯔꯨꯛ ꯃꯥꯡꯍꯜꯂꯤ꯫ ꯃꯆꯤ ꯑꯣꯏꯕ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯕ ꯑꯃꯗꯤ ꯏꯁꯤꯡ ꯊꯛꯄꯅ ꯂꯝꯖꯦꯜ ꯆꯦꯟꯕ ꯃꯇꯝꯗ ꯑꯀꯥꯏ ꯑꯇꯣꯏ ꯌꯥꯎꯔꯨꯔꯕ ꯃꯁꯜꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯁꯥꯒꯠꯄꯗ ꯃꯇꯦꯡ ꯄꯥꯡꯏ ꯑꯃꯗꯤ ꯏꯅꯔꯖꯤ ꯑꯃꯨꯛ ꯍꯥꯞꯀꯠꯂꯛꯏ꯫ ꯁꯥꯖꯦꯜ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯤꯅꯤꯠ 10ꯗꯒꯤ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯥꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ꯫ ꯍꯦꯟꯖꯤꯟꯅ ꯆꯥꯁꯤꯟꯕꯅ ꯍꯣꯠꯅꯖꯔꯨꯔꯤꯕꯁꯤꯡ ꯑꯗꯨ ꯃꯥꯡꯍꯟꯕ ꯉꯝꯕ ꯃꯔꯝꯅ ꯃꯁꯤ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯍꯦꯛꯇ ꯍꯤꯞꯆꯤꯟꯕ꯫ ꯂꯝꯖꯦꯜ ꯆꯦꯟꯕ ꯍꯥꯏꯕꯁꯤ ꯃꯤꯍꯨꯜ ꯆꯣꯡꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯍꯟꯕ ꯑꯃꯗꯤ ꯅꯤꯡꯁꯥ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯍꯟꯕ ꯑꯋꯥꯕ ꯊꯕꯛ ꯑꯃꯅꯤ꯫ ꯃꯤꯍꯨꯜ ꯌꯥꯡꯅ ꯆꯣꯡꯕ ꯑꯃꯁꯨꯡ ꯅꯤꯡꯁꯥ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕ ꯐꯅꯕ ꯂꯝꯖꯦꯜ ꯁꯥꯡꯅ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡꯗ ꯄꯣꯊꯥꯕ ꯍꯥꯏꯕꯁꯤ ꯃꯔꯨ ꯑꯣꯏ꯫ ꯑꯗꯨꯕꯨ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯄꯣꯊꯥꯒꯗꯕꯅꯤ꯫ ꯂꯝꯖꯦꯜ ꯆꯦꯜꯂꯨꯕ ꯍꯦꯛ ꯍꯜꯂꯛꯄꯒ ꯍꯤꯞꯆꯤꯟꯕꯅ ꯅꯠꯇ꯭ꯔꯒ ꯄꯣꯞ ꯇꯥꯗꯨꯅ ꯐꯝꯖꯤꯟꯕꯅ ꯁꯥꯖꯦꯜ ꯇꯧꯗꯨꯅ ꯍꯣꯠꯅꯖꯔꯨꯔꯤꯕ ꯑꯗꯨ ꯀꯥꯟꯅꯕ ꯑꯗꯨ ꯃꯥꯡꯍꯜꯂꯤ꯫ ꯃꯐꯝ ꯑꯃꯗ ꯐꯝꯖꯤꯟꯗꯨꯅ ꯅꯠꯇ꯭ꯔꯒ ꯀꯔꯤꯃꯠꯇ ꯂꯦꯡꯗꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯀꯌꯥ ꯀꯟꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯄꯨꯛꯅꯤꯡ ꯆꯪꯒꯗꯕꯅꯤ꯫ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯇꯧꯕꯅ ꯍꯛꯆꯥꯡꯗ ꯏꯒꯤ ꯏꯆꯦꯜ ꯂꯩꯍꯟꯗꯨꯅ ꯑꯋꯥꯕ ꯊꯨꯅ ꯐꯒꯠꯍꯜꯂꯛꯄꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯑꯍꯨꯝꯁꯨꯕꯗ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯅ ꯂꯩꯕ꯫ ꯂꯝꯖꯦꯜ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡꯗ ꯍꯛꯆꯥꯡ khara chokthaba haibasi soidrabani. Adubu humangna chotliba phirolsing adu hongdoktana leiba haibasi afaba thabak nate. Sajel taururaba matungda phirol da pakpa humang aduda bacteria yawi. Makoina macha poklaktuna unsada khudong chadaba thokhanba ngami. Humangna chotliba phirolsing adu kuina litpa setpa taurabadi lok thunghanba yai. Maram aduna yum hek yaubaga phirolsing adu sudokhinaba hotnagadabani. Humang ka hena saudrabasu chotli tauba phirol haibasi bacteria macha poknabagidamakta khwaidagi faba mafamni. Khudakta irulu jadraba phawbada phirol di hongadabani. Mari subada akan mathabak ingkhangsing tauroidabani. Miyoi amagi nongmagi tawgadaba thabak thauramsing kayamarum leiramba yai. Amadi thabak thauramsing adugi matung ina numit tumagi poram yatlamba yai. Adubu thabak thauramsing adugi manungda arumba pochai thangbana chingba akanba thabaksing yaurabadi madu ngaihaktang leiraga tawgadabani. Energy yamna mathau taba makhal ama hektagi akanba thabak ingkhangsing tawbana haksangbu hena choktha hangani amadi pothanabagi damak matam khara mathau tai.
Akanba arumba thabak ingkhang-sing tawbana muscle-sing adubu stress tawhanba ngami amadi hena chokthahalli. Manga subada ising asabana irujaba. Haksang sajel sangna tawraba matungda ising asabana irujaba haibasi afaba thawong ama oidaba yai. Masi hek tawbadadi chikpa naba tawriba muscle-sing adu pothahanbagi afaba pambai ama oina khanba yai. Adubu asumna tawba asina kanaba thoidokna phangloi. Tawba yaba khwaidagi phaba pambaidi ice treatment amasung heat treatment paraga tawbani. Ahanbada chikpa naba amadi pongkhatpana chingba hantahannaba ice pack sijinnaraba matung ngaihak potharaga pamlabadi asaba isingna irujaba yai.